Nongmani ni mamangda baila chikraba Tripuragi iche Rabita masana soikre iselan kre ngakpiu haidana social media gi mafamda sengdok chakhrabani miyapna shu ubiramani mai video do ado hojik mak yam lemna video sem asoibal jawdana video sem asida shu miyamna piendana makhada bet comment pangpi da bi bet comment pirek leba noi shu mitei ni ko mitei moiraga mitei ba shu handana khanba hongnate Mathang daidi mitei oiraga mitei bu nusiba ngamdraba ichini naw sing bet comment pirakpa sing screenshot lauraga loina bet comment do ina social media da thagacharakani horo biroi hojik oina mi gibu nusiba khara khanbiu ichebu full support biu asita neina haisaring bati Baba tumilero mama dane mayamna mama gi followers mayam mama gi viewers mayamna comment haire ba ise gin na tumni sana do na sika do amtan lothodi ise phaga dani haina ado mama su mayam gi comments ki matungina mama ngasi mama gi na tumni sana se lothok ja banya ba do aidi heta sing haidi mon se nungdi nungai te kai gi no haidi aidi ingang oi nei dagi aina tumna sana se sijarak bani haba do eresu mayamna haijarak bagi hairak bagi matungina ngasi aina lothok ja banya ba gi na tumni sana se do nungdi nungai ja dare kai gi no haidi pine de sirak pa sanani na lothok pa se inung manungai te ba imai si hang wadmai tawria ba do mayam comment na khangan biro ngasi di mayam gi comment gi matungina aina aigi na tumni sana se lothok pa se ai bunga si di kari malige aina ai imonda di khanjei ko ai se ai mai se kaino ma jaw do mare aina khalliya ba do mayam habiro ai comment da aina to de gi sana se lothok pa da na lothok khara matung dai se kari malage aina ai di nungai